ꯁꯔꯨ ꯅꯥꯕꯒꯤ ꯂꯥꯌꯦꯡ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯗꯣꯛꯇꯔ ꯂꯣꯏꯇꯣꯝꯕꯝ ꯁꯨꯁꯤꯜ MD PMR All India Institute of Medical Sciences New Delhi Tawadu ngasai tamona pandikibada ngasai gi tongan tongan ba leiriba anabasingse nupidana khara hena thokpa adagi angang nupa masasigdana khara hena thokpa haiba masu takpiki mokhoi ngasai khara hena thoibasi kari na oilakpano haiba kitang haiba masi aibu haijo hadi ahanba maktada aikogi lifestyle thabak tawbugi mong singse haibadi aikoina ahanbada aikoi hujikangi gari da tonga chatpagi hebutse loi leire adona chatpa haibasi makoida yaud hojise yam handare haija tare ade ani subada koina thabak tawbata gas ta koina chak thong matamda yam kuina lepsan base kuina lepsan basina khu gi kangdadi asugi matik sole khoigi khu se chatchibana phai haija tare lengdana lep lebase khu da yam soe adagi ataina koina ningang phamaga non tharaga tawbai thabak si kuina phamjanba ningang phamba non thaba haibasina koigi spinal gi disc singse spinal gi disc haibadi spine gi marakta yaw disc se sidai sum nungtinigi khara sum nanjalaktana akon badari laibo thibin mem disc se pethораga magi akoi bada lairiba structure man nan bi yawren samna akoin thabuk tawbuda kon phemba wai taiba fi suba adai sidai handoktana arumayang thangba non tharaga koi obora thangatpa masi akoina fajana masal rekan mi amna tawdi kasu tawroiba ada akoina akoigi masal singsida yamana sedentary lifestyle obide loi solba ngataneba haibdi spine ni masal son tadi spine gi koina arumayang tawbuda dum spine da tainara kaneba ai masi thamjage adai hojikan gi koina mobile season ring aksam je yam koigi non tharaga leiba ai kayam kuina mobile se paire se koi khana dabi adum nungaire ne dum tawba adai monda sanga mu thekchal laga mu kan tawba mobile yengba aduna ngaksamgi muscle sing sokthara panina akon badadi saruda dum taina ko tai ada ko computer paibagi computer gi screen yawang se ko gi magi sulai jari na ba computer se ko na yengo matamda ko gi eyebrow hai tare eyebrow si ga computer screen gi mathak si level se mana an ga dom hai jari ba aduna tati ko na non thaw se ngaksam je solak kane ba ngaksam solak ko tungina ko gi shoulders tengban solakani adagi yanglen si loina dum solak toine ade ani su da ko gi keyboard namnaba keyboard se table se am pigman gi dana table gi maya se thamaga keyboard se ko gi lam phangoi phangdoi tawse masi ting aksam ga ya ko gi spine adagi shoulders da yam sathina sokujane ada masi computer gi se ko ergonometrics hai ergonomics se phajana ko na tawma tamda computer dagi season of the tholok mayam se ko na kano tawba yai thingbe yai adagi yam toi hobata nang ha chapi bo khotpi ba stretching tawba hakchang gi sum phamjalak pagi ko adai ko gi yam sang na traveling tawba gari da adai ko gi sorok phattaba di sorok jaking leibsina namjalak prisna spine gi mayam tarok ko adai ko gi hakchang gi puk noi thorakpa taseng na da puki muscle sathi ko gi hakchang gi muscles mayam gi pangan je puki muscle na pi ha je ko si scientific studies tagi loi phak khang mangamene ada pukta ko gi operation tawduna len that ki matam da puki pangan je handarakani sina tai gi muscle ki yanglen gi loi handale adai puk se noi thorakpa puk se noi thorakpa sina kai tawge da muscles marak sida fat se yam yaksalak ta di muscle gi mai contraction power magi oijaga to magi papangan je handarakpa adai ko gi thabak taw matam da ningang phama ko ina ningang phama thabak taw sanba masiju khu sopagi aso maram hai tare ko ada hujikan ai nan chu panjagre ko angang school gi angang singsi play field da playground da thokna sana dana muscle development adai nung sa da thokpa da vitamin D se phanga kan da muscle kan khalak ka dobse objective kya tawna te hoja ko na 10 gi adai 12 gi selection nong da puma to phamna tawre silor matung da competition exam na mu leire aduna mogi taseng na da muscle saru sti sahi kunipan bo ki manung sida koi hakchang gi na saw ga dom ne ba masi akoina sawri muscle sina pi koi punchi chatoi ne ba ada sigi matam sida angang sing sina muscle je kem da saga thautre adagi mogi bone development je kem le hodam ni na hayeng ko na sahi ni phusuro pa yang kai suro putri loina dum sahi umpu da na ga do mai sahi ni phudu na le ba ade ahum shu da ko chinja ki matang se dietary se koi hujik akuna refine oi pot jam chasale thaina ge koi gi natural oi ba semdok ta ba process taw da phut se koi kya satre ado masidagi koi na vitamin D minerals adagi calcium sugumagi phangbagi changse wale hai tare adagi koi na sari ba singsina koi hakchang da masi pijara su fat se yam hen bai tare thau da taw bagi pon yam cha ko ta hoi masina so koi hakchang noi kharali noi khadam culture am kan junk food culture hai bata noi khadam tan muscle gi marak ta ina su panjagre muscle gi marak ta intramuscular fat hai mase
ꯃꯁꯜꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯐꯦꯠ ꯂꯩꯁꯟꯈꯤꯕꯁꯤꯅ ꯃꯁꯜꯒꯤ ꯃꯥꯒꯤ ꯃꯄꯥꯡꯒꯜ ꯆꯥꯎꯅ ꯎꯖꯔꯁꯨ ꯃꯄꯥꯡꯒꯜ ꯊꯣꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯍꯛꯆꯥꯡꯁꯦ ꯂꯨꯝꯃꯝꯅꯤ ꯇꯥꯡ ꯃꯌꯥꯝꯁꯤꯗ ꯑꯃꯨꯛ ꯃꯥꯒꯤ ꯑꯔꯨꯝꯕꯒꯤ ꯄ꯭ꯔꯦꯁꯔ ꯍꯦꯟꯖꯜꯂꯅꯤ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯩꯁꯜꯂꯒ ꯁꯨꯝ ꯂꯩꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦ ꯍꯛꯆꯥꯡ ꯂꯨꯝꯕ ꯇꯥꯡ ꯅꯥꯕꯗ ꯑꯃꯨꯛ ꯂꯦꯡꯅꯤꯡꯗꯕ ꯃꯤꯁꯦ ꯑꯗꯒꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯅꯩꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗꯒꯤ ꯀꯃꯥꯏꯅ ꯊꯣꯛꯂꯛꯇꯣꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯃꯌꯥꯝꯁꯤꯅꯀꯣ ꯇꯥꯃꯣꯅ ꯀꯥꯟꯅꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃꯗꯤ ꯇꯥꯛꯄꯤꯈ꯭ꯔꯦ ꯇꯥꯃꯣ ꯉꯁꯥꯏꯒꯤ ꯂꯥꯏꯅꯥꯁꯤꯡꯁꯦ ꯁꯤꯒꯤ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯃꯇꯥꯡꯗ ꯆꯪꯁꯤꯟꯖꯔꯛꯑꯒ ꯇꯣꯉꯥꯟꯕ ꯍꯧꯖꯤꯛꯀꯤ ꯂꯩꯈꯤꯕ ꯂꯥꯏꯅꯥꯁꯤꯡꯁꯤꯒꯤ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯍꯧꯖꯤꯛ ꯃꯇꯧ ꯀꯔꯝꯅ ꯆꯪꯁꯤꯟꯕꯤꯔꯤꯕꯒꯦ ꯑꯗꯣ ꯀꯗꯥꯏ ꯐꯥꯎꯕ ꯂꯥꯌꯦꯡꯕ ꯉꯝꯕꯤꯕꯒꯦ ꯃꯌꯥꯝꯗꯣ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯃꯇꯝꯗ ꯄꯦꯁꯦꯟꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯁꯦ ꯑꯩꯈꯣꯏ ꯄꯣꯁꯇꯔ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯀꯃꯥꯏꯅ ꯐꯝꯃꯤ ꯀꯃꯥꯏꯅ ꯂꯦꯞꯄꯤ ꯀꯃꯥꯏꯅ ꯇꯨꯝꯃꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯀꯃꯥꯏꯅ ꯄꯥꯏ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯑꯗꯒꯤ ꯌꯥꯝ ꯁꯥꯡꯅ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯑꯗꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠꯁ ꯑꯦꯛꯇꯤꯚꯤꯇꯤꯁ ꯍꯦꯛꯇ ꯄꯪꯇꯧ ꯇꯧꯁꯜꯂꯒ ꯌꯥꯕ ꯅꯠꯇꯦ ꯁꯣꯛꯑ ꯇꯣꯛꯇꯣꯏꯅꯦꯕ ꯑꯗꯣ ꯃꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯄꯦꯁꯦꯟꯗ ꯐꯖꯅ ꯍꯥꯏꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯍꯤꯗꯥꯛ ꯊꯥꯕ ꯈꯣꯠꯄꯁꯤꯅ ꯈꯔ ꯂꯥꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯍꯤꯗꯥꯛꯇꯣ ꯐꯅ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯄꯤꯖꯔꯁꯨ ꯁꯤꯒꯤ ꯕꯦꯁꯤꯛ ꯑꯣꯏꯕ ꯏꯁꯥ ꯏꯁꯥꯅ ꯇꯧꯕꯗꯁꯨ ꯍꯤꯗꯥꯛꯇꯣ ꯐꯅ ꯌꯥꯝꯅ ꯊꯥꯔꯁꯨ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯑꯥꯔꯊ ꯀꯩꯝ ꯌꯥꯎꯗꯕꯖꯥꯠꯅꯤ ꯍꯤꯗꯥꯛ ꯊꯥꯕꯒꯤ ꯑꯗꯩ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯗꯦꯂꯤ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯍꯥꯏꯔꯗꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯀꯨꯏꯅ ꯆꯦ ꯆꯥꯡ ꯇꯧꯕꯁꯨ ꯊꯕꯛ ꯇꯧꯋꯤꯀꯣ ꯁꯤ ꯅꯠꯇꯕ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯍꯥꯏꯕ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯄꯤꯍꯧꯒꯗꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯁꯤꯁꯨ ꯑꯃꯨꯛꯇꯪ ꯂꯩꯒ ꯇꯧꯁꯟꯕ ꯌꯥꯕ ꯅꯠꯇꯦ ꯈꯔ ꯇꯞꯅ ꯁꯨꯝ ꯍꯦꯟꯒꯠꯄ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯦ ꯌꯥꯝ ꯂꯩꯔꯤ ꯏꯆꯝ ꯆꯝꯅ ꯋꯥꯀꯤꯡ ꯆꯠꯄ ꯌꯥꯏ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯃꯁꯥ ꯃꯎ ꯌꯥꯡꯕ ꯃꯤꯅ ꯖꯣꯒꯤꯡ ꯆꯠꯄ ꯌꯥꯏ ꯑꯗꯩ ꯌꯨꯝꯗ ꯁꯥꯏꯀ꯭ꯂꯤꯡ ꯇꯧꯕ ꯌꯥꯏ ꯑꯗꯩ ꯇ꯭ꯔꯦꯗꯃꯤꯜꯗ ꯆꯠꯄ ꯌꯥꯏ ꯑꯗꯒꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯒꯤ ꯐꯦꯁꯤꯂꯤꯇꯤꯁ ꯂꯩꯕꯅ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯇꯧꯕ ꯌꯥꯏ ꯑꯗꯩ ꯑꯩꯈꯣꯏ ꯂꯥꯏꯠ ꯁ꯭ꯄꯣꯔꯠꯁ ꯃꯌꯥꯝ ꯂꯩ ꯇꯦꯕꯜ ꯇꯦꯅꯤꯁ ꯂꯣꯟ ꯇꯦꯅꯤꯁ ꯑꯗꯩ ꯕꯦꯗꯃꯤꯟꯇꯟ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯑꯦꯔꯣꯕꯤꯛꯁ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯑꯦꯔꯣꯕꯤꯛꯁꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯣꯡꯖꯟꯗ ꯈꯣꯠꯆꯟꯗꯅ ꯇꯧꯗꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯍꯥꯔꯠꯀꯤꯁꯨ ꯐꯒꯗꯕ ꯃꯁꯜꯒꯤꯁꯨ ꯐꯒꯗꯕ ꯑꯗꯨꯝ ꯇꯧꯕꯗꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥꯅ ꯈꯟꯖꯩꯀꯣ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝꯁꯨꯕꯗ ꯗꯥꯏꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯌꯦꯡꯕꯤꯒꯗꯕꯅꯤ ꯗꯥꯏꯠꯁꯤꯗ ꯑꯩꯈꯣꯏ ꯀꯦꯜꯁꯤꯌꯝꯒꯤ ꯁꯔꯨꯛ ꯐꯖꯅ ꯌꯥꯎꯕꯤꯕ꯭ꯔꯥ ꯑꯗꯩ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁꯇꯁꯨ ꯃꯥꯏꯀ꯭ꯔꯣ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯆꯥꯕ ꯃꯇꯝꯗ ꯀꯂꯔ ꯁꯨꯅ ꯆꯥꯕ ꯔꯦꯟꯕꯣ ꯀꯂꯔꯁꯤ ꯌꯥꯎꯔꯤꯕ ꯄꯣꯠꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯪꯒꯄꯥꯟ ꯆꯥꯒꯦꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯔꯦꯟ ꯂꯩꯔꯦ ꯑꯁꯪꯕ ꯆꯥꯒꯦꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯀꯣ ꯑꯗꯩ ꯈꯤꯇꯪ ꯗꯥर्क ꯑꯣꯏꯁꯟꯕ ꯕ꯭ꯂꯨ ꯍꯥꯏꯕꯗꯤ ꯑꯪꯒꯨꯔꯒꯨꯝꯕ ꯁꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯑꯗꯩ ꯋꯥꯏꯠ ꯑꯣꯏꯕꯗꯅ ꯍꯥꯏꯔꯒ ꯁꯤꯔꯤꯌꯜꯁ ꯆꯥꯛ ꯂꯩꯔꯤ ꯑꯗꯒꯤ ꯍꯋꯥꯏ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯑꯂꯨ ꯂꯩꯔꯤ ꯑꯗꯒꯤ ꯁꯪꯒꯣꯝ ꯉꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯑꯃꯠꯇꯗ ꯌꯥꯝ ꯍꯦꯟꯅ ꯆꯥꯗꯕꯤꯗ ꯈꯔ ꯕꯦꯂꯦꯟꯁ ꯑꯣꯏꯅ ꯆꯥꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯀꯣ ꯃꯈꯜ ꯃꯊꯦꯜ ꯁꯨꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯒꯤ ꯄꯦꯁꯦꯟꯁꯤꯅ ꯌꯥꯝ ꯅꯥꯔꯕ ꯈꯨꯁꯦ ꯄꯣꯝꯃꯦ ꯈꯣꯠꯂꯦ ꯑꯩꯈꯣꯏꯅ ꯑꯄꯣꯝꯕꯁꯦ ꯃꯍꯤ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯝ ꯆꯤꯡꯊꯣꯛꯄꯁꯨ ꯀꯥꯏꯗꯦ ꯃꯥꯒꯤ ꯅꯥꯕ ꯐꯅꯕ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯁ꯭ꯇꯤꯔꯣꯏꯗ ꯁꯤꯖꯤꯟꯅꯕ ꯌꯥꯎꯏ ꯀꯥꯡꯁꯤꯗ ꯁ꯭ꯇꯤꯔꯣꯏꯗꯁꯨ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯗꯦ ꯈꯨꯒꯨꯝꯕ ꯖꯣꯏꯟꯠꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯤꯔꯣꯏꯗ ꯆꯍꯤ ꯑꯃꯗ ꯑꯅꯤꯔꯛꯇ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ 5-6 ꯂꯩꯔ ꯀꯥꯞꯁꯤꯜꯂꯗꯤ ꯐꯕꯒꯤ ꯃꯇꯝ ꯑꯗꯨꯅ ꯍꯦꯟꯅ ꯑꯃꯥꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯥꯡꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯒꯤ ꯃꯅꯤꯡꯗ ꯄꯣꯝꯕ ꯂꯩ ꯃꯍꯤ ꯐꯖꯅ ꯆꯤꯡꯊꯣꯛꯄꯤꯒꯗꯕꯅꯤ ꯑꯗꯒꯤ ꯈꯨꯕꯨ ꯌꯣꯝꯖꯜꯂꯤꯕ ꯃꯁꯜꯁ ꯃꯌꯥꯝ ꯃꯥꯒꯤ ꯃꯄꯥꯡꯒꯜ ꯀꯜꯍꯟꯕ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯑꯩꯈꯣꯏꯅ PRP ꯀꯥꯏꯅ ꯊꯣꯛꯂꯛꯏ ꯄ꯭ꯂꯦꯠꯂꯦꯠ ꯔꯤꯆ ꯄ꯭ꯂꯥꯖꯃꯥ ꯍꯥꯏꯗꯅ ꯃꯁꯤꯅ ꯑꯩꯈꯣꯏ ꯏꯁꯦ ꯆꯤꯡꯊꯣꯛꯑꯅꯤ ꯄꯦꯁꯦꯟꯁꯤꯒꯤꯁꯦ ꯁꯤꯗꯒꯤ ꯄ꯭ꯂꯦꯠꯂꯦꯠꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯃꯦꯆꯤꯟꯗ ꯁꯨꯡꯗꯣꯛꯑꯒ ꯇꯥꯡꯅ ꯄꯤꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯇꯥꯡꯒꯤ ꯁꯣꯛꯈ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯈꯔ ꯃꯈꯩꯗꯤ ꯑꯩꯈꯣꯏꯅ ꯐꯒꯠꯍꯟꯕ ꯑꯗꯨꯝ ꯉꯝꯅꯤ ꯑꯗꯩ ꯁ꯭ꯄꯥꯏꯅꯦꯜꯒꯤꯗ ꯍꯥꯏꯔꯦ ꯁ꯭ꯄꯥꯏꯅꯦꯜꯒꯤꯗ ꯑꯩꯈꯣꯏꯒꯤ ꯗꯤꯛꯁ ꯄꯦꯊꯣꯛ ꯈꯣꯠꯇꯣꯛꯄ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯄꯦꯊꯣꯛꯏꯕ ꯖꯒꯥꯁꯤꯗ ꯏꯟꯖꯦꯛꯁꯟ ꯃꯈꯜ ꯈꯔ ꯄꯤꯔꯒ ꯃꯥꯒꯤ ꯄꯣꯝꯕ ꯍꯟꯊꯍꯟꯕ ꯌꯥꯏ ꯅꯥꯕ ꯍꯟꯊꯍꯟꯕ ꯌꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯉꯛꯁꯝꯒꯤꯗꯁꯨꯅꯤ ꯑꯗꯒꯤ ꯈ꯭ꯋꯥꯡꯒꯤꯗꯁꯨꯅꯤꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯥꯞꯇ ꯅꯟ ꯈꯣꯠ ꯇꯧꯔꯒꯅ ꯁꯔꯖꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯄꯦꯊꯣꯛꯏꯕ ꯁꯔꯨꯛꯁꯦ ꯀꯛꯊꯠꯂꯒ ꯄꯦꯊꯣꯛꯄꯗꯣ ꯐꯍꯟꯕꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯐꯥꯏꯅꯦꯜꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯍꯥꯏꯇꯥꯔꯦꯀꯣ ꯇꯔꯨꯁꯤꯡ ꯇꯥꯡꯁꯤꯡꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯃꯁꯜꯁꯤꯡꯁꯦ ꯐꯖꯅ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯔꯒ ꯃꯥꯒꯤ ꯅꯣꯔꯃꯦꯜ ꯐꯪꯁꯟꯗꯣ ꯅꯣꯔꯃꯦꯜ ꯑꯦꯂꯥꯏꯟꯃꯦꯟ ꯑꯁꯤ ꯄꯨꯔꯛꯄꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯗꯩ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ADL ꯍꯥꯏꯁꯦ ADLꯁꯦ ꯑꯩꯈꯣꯏ ꯐꯖꯅ ꯇꯥꯛꯄꯤꯒꯗꯕꯅꯤ ADL ꯍꯥꯏꯕꯗꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯣꯐ ꯗꯦꯂꯤ ꯂꯤꯚꯤꯡ ꯍꯥꯏꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯣꯐ ꯗꯦꯂꯤ ꯂꯤꯚꯤꯡ ꯑꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯅꯥꯃꯤ ꯗꯤꯛꯁ ꯄꯦꯊꯣꯛ ꯇꯥꯔꯗꯤ ꯀꯩꯗꯧꯒꯅꯤ ꯅꯪ ꯅꯣꯟꯊꯕꯒꯤ ꯊꯕꯛ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯑꯗꯒꯤ ꯆꯠꯄ ꯁꯨꯃꯥꯏꯅ ꯇꯧ ꯃꯁꯤ ADLꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯦ ꯍꯥꯏꯖ ꯇꯥꯔꯦ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯔꯤꯗꯨꯗꯤ ꯄꯨꯡꯈꯥꯏ ꯑꯃꯇꯅꯤ ꯑꯩꯈꯣꯏꯅ ꯄꯨꯡ 9 ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ 18 ꯑꯋꯥꯔꯁꯇꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯏꯁꯥꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯣꯏꯅꯤ ꯏꯁꯥꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯦ ꯀꯃꯥꯏꯅ ꯆꯦꯛꯁꯤꯟꯖꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯇꯥꯛꯄꯤꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯌꯦꯕ ꯑꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯑꯦꯝꯐꯦꯁꯤꯁ ꯇꯧꯅꯤꯡꯕ ꯑꯃꯁꯨ ꯂꯩ ꯑꯉꯥꯡꯁꯤꯡꯁꯦꯀꯣ ꯑꯉꯥꯡꯁꯤꯡ ꯇꯤꯅꯦꯖꯔꯁ ꯃꯣꯏꯁꯨ ꯂꯥꯏꯔꯤꯛ ꯁꯨꯝ ꯄꯥ ꯂꯩꯕ ꯅꯠꯇꯕ ꯄꯨꯡꯈꯥꯏ ꯈꯨꯗꯤꯡ ꯉꯥꯏꯍꯥꯛ ꯍꯧꯒꯠꯂ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯂꯩ ꯆꯠꯄ ꯂꯩꯗꯅꯀꯣ ꯑꯗꯒꯤ ꯉꯥꯏꯍꯥꯛ ꯋꯥꯀꯤꯡ ꯆꯠꯂꯨꯕ ꯈꯣꯠꯂꯨꯕ ꯃꯁꯤ ꯇꯧꯔꯗꯤ ꯑꯩꯈꯣꯏꯒꯤ
ꯁꯃꯥꯖꯀꯤ ꯑꯣꯏꯅ ꯀꯥꯟꯅꯕ ꯐꯪꯅꯦꯁꯦ ꯈꯟꯖꯩ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯇꯥꯃꯣꯅ ꯉꯁꯥꯏꯒꯤ ꯏꯁꯥꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯁꯦꯝꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯃꯌꯥꯝꯈꯛ ꯆꯦꯛꯁꯤꯜꯂꯒꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥꯁꯦ ꯑꯌꯥꯝꯕꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯅꯗꯤ ꯇꯥꯛꯄꯤꯔꯤꯀꯣ ꯑꯗꯣ ꯏꯁꯥꯒꯤ ꯉꯁꯥꯏꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯃꯑꯣꯡ ꯇꯥꯅ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯇꯨꯝꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯕ ꯐꯝꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯕ ꯆꯥꯎꯔꯥꯛꯄ ꯑꯝꯇꯪ ꯑꯩꯈꯣꯏ ꯚꯤꯖꯨꯋꯦꯜꯕꯨꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯇꯥꯃꯣꯅ ꯋꯥꯍꯩꯅ ꯍꯥꯏꯐꯦꯠꯇꯪ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯥꯔꯊ꯭ꯔꯥꯏꯇꯤꯁ ꯅꯥꯕ ꯇꯥꯡ ꯑꯃꯁꯦ ꯌꯥꯝ ꯀꯟꯅ ꯅꯥꯔꯤꯉꯩꯗ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯤꯔꯣꯏꯗꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯎꯟꯒꯨꯝꯕ ꯑꯌꯤꯡꯕꯁꯦ ꯊꯣꯝꯃꯒ ꯅꯥꯕꯁꯦ ꯍꯟꯊꯍꯟꯕꯀꯣ ꯑꯗꯩ ꯃꯥꯒꯤ ꯂꯦꯡ-ꯑꯣꯠꯄꯒꯤ ꯆꯥꯡ ꯆꯠꯄꯒꯤ ꯆꯥꯡ ꯁꯤ ꯍꯟꯊꯍꯟꯒꯗꯕꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯂꯦꯞꯄꯁꯤ ꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗ ꯄꯨꯡ ꯑꯃꯅꯤꯒ ꯂꯦꯞꯈꯤꯕꯁꯦ ꯉꯥꯏꯍꯥꯛꯃꯨꯛ ꯐꯝꯕ ꯉꯥꯏꯍꯥꯛꯃꯨꯛ ꯆꯠꯄ ꯀꯣ ꯅꯠꯇ꯭ꯔꯒ ꯈꯨꯁꯤ ꯉꯥꯏꯍꯥꯛ ꯀꯣꯟꯊꯣꯛ ꯀꯣꯟꯁꯤꯟ ꯇꯧꯕ ꯃꯁꯤ ꯌꯥꯝ ꯂꯥꯏꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯂꯥꯏ ꯇꯥꯔꯁꯨ ꯃꯁꯤ ꯀꯥꯟꯅꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯑꯩꯈꯣꯏꯅ ꯋꯥꯀꯤꯡ ꯆꯠꯀꯦꯅ ꯍꯦꯛꯇ ꯀꯤꯂꯣꯃꯤꯇꯔ 5-6 ꯆꯠꯁꯟꯗꯕꯀꯣ ꯉꯥꯏꯍꯥꯛ ꯆꯠꯄ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯩ ꯑꯩꯈꯣꯏꯅ ꯈꯨꯁꯦ ꯌꯥꯝ ꯅꯥꯕ ꯃꯇꯝꯗ ꯗꯣꯂꯥꯟ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯕꯁꯦ ꯑꯋꯥꯕ ꯑꯣꯏꯌꯦꯕ ꯃꯁꯤ ꯗꯣꯂꯥꯟ ꯀꯥꯊꯣꯛ ꯀꯥꯁꯤꯟꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕꯗ ꯅꯥꯗꯕ ꯈꯨꯁꯤꯅ ꯀꯥꯔꯒ ꯈꯣꯡꯀꯥꯞꯁꯦ ꯁ꯭ꯇꯦꯞꯁꯦ ꯑꯃꯃꯝ ꯀꯥꯔ ꯆꯠꯈꯤꯗꯕ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯉ ꯃꯇꯨꯡꯗ ꯈꯣꯡꯀꯥꯞ ꯑꯃꯅ ꯃꯗꯨꯒꯤ ꯁ꯭ꯇꯦꯞꯇꯨ ꯏꯟꯅꯔꯛꯄ ꯅꯥꯗꯕꯁꯤꯅ ꯍꯥꯟꯅ ꯊꯥꯡꯉꯒ ꯑꯅꯥꯕꯁꯤꯅ ꯏꯟꯅꯔꯛꯄ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗꯅ ꯑꯅꯥꯕꯁꯤꯅ ꯍꯥꯟꯅ ꯀꯨꯝꯊꯔꯒ ꯅꯥꯗꯕꯁꯤꯅ ꯏꯟꯅꯕ ꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯄꯣꯠꯅꯤꯀꯣ ꯑꯗꯩ ꯑꯩꯈꯣꯏꯅ ꯐꯝꯕ ꯃꯇꯝꯁꯤꯗ ꯈꯨ ꯅꯥꯕ ꯀꯥꯡꯕꯨꯒꯤꯗꯤ ꯐꯝꯕ ꯃꯇꯝꯁꯦ ꯈꯣꯡꯒꯥꯏ ꯆꯟꯕ ꯅꯤꯡꯒꯥꯡ ꯐꯝꯕ ꯀꯣꯟꯖꯜꯂ ꯐꯝꯕꯁꯦ ꯁꯤꯒꯤ ꯃꯍꯨꯠꯄꯨꯗꯤ ꯇꯤꯡꯊꯣꯛꯑ ꯐꯝꯕꯁꯤꯅ ꯍꯣꯔꯦꯟ ꯐꯝꯕ ꯍꯧꯒꯠꯂꯛꯄꯗ ꯌꯥꯝ ꯂꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯈꯨꯒꯤ ꯑꯩꯈꯣꯏ ꯑꯣꯁꯇꯤꯑꯣꯑꯥꯔꯊ꯭ꯔꯥꯏꯇꯤꯁ ꯅꯥꯕꯁꯤꯡꯁꯦ ꯑꯅꯦꯝꯕ ꯖꯒꯥꯗ ꯌꯥꯔꯤꯉꯩ ꯐꯝꯕꯤꯔꯣꯏꯗꯕꯅꯦꯕ ꯑꯋꯥꯡꯕ ꯖꯒꯥꯗ ꯐꯝꯕꯗꯤ ꯃꯥꯁꯦ ꯐꯝꯃꯨꯔ ꯍꯧꯒꯠꯄꯗ ꯌꯥꯝ ꯂꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯈꯨꯠꯀꯤ ꯑꯅꯥꯕ ꯍꯥꯏꯕꯗꯤ ꯔꯤꯁꯀꯤ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯒꯤ ꯐꯤꯡꯒꯔꯁꯀꯤ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯍꯣꯠ ꯑꯦꯟ ꯀꯣꯜ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯠ ꯑꯦꯟ ꯀꯣꯜꯁꯦ ꯄꯦꯁꯦꯟ ꯈꯔꯗꯅ ꯑꯁꯥꯕ ꯏꯁꯤꯡꯗ ꯂꯨꯞꯄꯒ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯂꯩ ꯄꯦꯁꯦꯟ ꯈꯔꯗꯅ ꯑꯌꯤꯡꯕ ꯂꯨꯞꯄ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯪꯒꯗꯕꯅꯤ ꯍꯥꯏꯖ ꯇꯥꯔꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨꯒꯤꯁꯦ ꯉꯛꯁꯝꯒꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯂꯥꯏꯔꯤꯛ ꯌꯦꯡꯕ ꯃꯇꯝꯗ ꯅꯣꯟꯊꯕꯒꯤꯁꯦ ꯀꯣꯛꯁꯤꯅ ꯅꯣꯟꯊꯔꯤꯉꯩ ꯉꯛꯁꯝꯒꯤ ꯄ꯭ꯔꯦꯁꯔ ꯁꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄꯁꯤ ꯈꯔ ꯋꯥꯡꯈꯠꯄ ꯖꯒꯥꯗ ꯍꯥꯏꯕꯗꯤ ꯊꯥꯡꯒꯠꯂ ꯄꯥꯕ ꯉꯛꯁꯦ ꯅꯣꯟꯊꯗꯅꯕꯀꯣ ꯑꯗꯩ ꯑꯩꯈꯣꯏ ꯀꯝꯄ꯭ꯌꯨꯇꯔ ꯁꯤꯖꯤꯟꯅꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯔꯨꯜꯁ ꯃꯌꯥꯝ ꯑꯗꯨꯃꯗꯤ ꯃꯃꯥꯡꯗ ꯐꯖꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯡꯒꯤ ꯇꯤꯛꯁꯦ ꯁꯣꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯅꯣꯟꯊꯕꯒꯤ ꯊꯕꯛꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯣꯖꯥ ꯇꯣꯡꯕ ꯈꯣꯡꯎꯞ ꯇꯣꯡꯕ ꯀꯣꯟ ꯐꯦꯡꯕ ꯋꯥꯏ ꯇꯩꯕ ꯐꯤ ꯁꯨꯕ ꯅꯣꯟꯊꯕꯁꯤꯡꯁꯦꯀꯣ ꯃꯇꯝ ꯈꯔꯗꯤ ꯈꯔ ꯌꯦꯡꯉ ꯇꯧꯕꯤꯕ ꯀꯩꯅꯣꯗꯤ ꯅꯣꯟꯊꯔꯤꯉꯩ ꯉꯁꯥꯏ ꯇꯤꯛꯁꯦ ꯄꯦꯊꯣꯛꯇꯣꯏꯅꯦꯕ ꯁ꯭ꯄꯥꯏꯟꯒꯤ ꯀꯦꯅꯦꯜ ꯑꯅ ꯑꯃ ꯂꯩꯔꯤ ꯃꯅꯤꯡꯗ ꯑꯍꯟ ꯌꯥꯝ ꯑꯣꯏꯁꯤꯜꯂꯀꯥꯟꯗ ꯃꯁꯤ ꯈꯨꯖꯟꯕ ꯂꯩꯌꯦꯕ ꯀꯦꯅꯦꯜꯁꯦ ꯈꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯄꯁꯦ ꯈꯣꯡꯀꯥꯞ 100-200 ꯆꯠꯂꯀꯥꯟꯗ ꯄꯦꯁꯦꯟꯁꯦ ꯆꯠꯄ ꯉꯝꯃꯣꯏꯕ ꯃꯈꯣꯡꯁꯦ ꯖꯤꯡ ꯂꯥꯎ ꯇꯧꯅꯦꯕ ꯑꯗꯨꯒꯨꯝꯕ ꯖꯒꯥꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯆꯠꯄꯒꯤ ꯇꯦꯛꯅꯤꯛꯁ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯁꯨꯃꯥꯏꯅ ꯆꯠꯀꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯃꯌꯥꯝ ꯇꯥꯛꯄ ꯌꯥꯏ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯁꯌꯦꯡ ꯍꯥꯏꯇꯥꯔꯦ ꯁꯣꯜꯗꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯣꯖꯟ ꯁꯣꯜꯗꯔ ꯑꯗꯒꯤ ꯑꯥꯔꯊ꯭ꯔꯥꯏꯇꯤꯁ ꯂꯣꯏ ꯇꯧꯕ ꯌꯥꯎꯔꯤꯅꯤꯀꯣ ꯁꯤꯒꯤꯗꯁꯨ ꯇꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯣꯟꯒꯤ ꯄꯣꯖꯤꯁꯟꯁꯦ ꯊꯝꯃꯒ ꯇꯨꯝꯃꯗꯤ ꯄꯦꯁꯦꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯠꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅꯒ ꯑꯅꯥꯕ ꯁꯥꯏꯠꯇꯣ ꯅꯟꯖꯜꯂꯨꯔꯒ ꯇꯨꯝꯃꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯁꯦꯟꯗ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯇꯥꯛꯀꯗꯕ ꯃꯌꯥꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯄꯦꯁꯦꯟꯁꯦ ꯇꯥꯛꯄꯤꯔꯗꯤ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯑꯅꯥꯕ ꯃꯌꯥꯝꯁꯦ ꯃꯥꯅ ꯑꯦꯔꯥꯎꯟ 50%ꯇꯤ ꯃꯁꯤꯅ ꯍꯦꯟꯅ ꯍꯤꯗꯥꯛ ꯈꯛꯇꯪꯅ ꯅꯠꯇꯦꯀꯣ ꯃꯁꯤ ꯏꯁꯥꯒꯤ ꯑꯆꯧꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯖꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯗꯥꯏꯠ ꯑꯃꯈꯛꯁꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣꯅ ꯏꯁꯥꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯉꯥꯏꯍꯥꯛ ꯀꯥꯏꯊꯣꯛꯄꯤꯗꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯇꯥꯃꯣꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ